ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯃꯣꯗꯦꯜ ꯑꯃꯁꯨꯡ ꯐꯣꯔꯃꯔ ꯃꯤꯁꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜ 2015 ꯍꯥꯔꯂꯦ ꯂꯩꯊꯪꯕꯝ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯈꯔꯝ ꯕꯥꯏꯐꯩ ꯈꯨꯜꯗ ꯉꯁꯤ ꯑꯌꯨꯛ ꯁꯛꯈꯪꯗꯕ ꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 3 ꯁꯤꯈ꯭ꯔꯦ, ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯖꯤꯞꯁꯤ ꯃꯩ ꯆꯥꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯆꯦꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯖꯔꯝꯂꯕꯁꯨ ꯃꯩ ꯊꯥꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯤꯈꯤꯕꯗꯒꯤ ꯏꯆꯥꯅ ꯁꯥꯏꯀꯜ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅ ꯃꯤꯠꯇ ꯄꯤ ꯇꯥꯗꯨꯅ ꯈꯥꯡꯂꯩ꯫ ꯍꯛꯊꯦꯡꯅꯕ ꯄꯥꯎꯗꯝ ꯂꯩꯃꯈꯣꯡ ꯁꯤꯡꯃꯥꯡ ꯈꯨꯟꯖꯥꯁꯤꯡ ꯍꯣꯌꯦꯂꯟ ꯄꯥꯎꯁꯤꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯖꯗꯨꯅ ꯍꯤꯡꯖꯔꯝꯂꯕꯁꯨ ꯌꯨꯝ ꯂꯩꯖꯔꯝꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕꯤꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯏꯆꯥꯅ ꯁꯥꯏꯀꯜ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯗꯒꯤ ꯁꯥꯏꯀꯜꯁꯨ ꯂꯩꯕꯤꯕ ꯉꯝꯗꯕꯅ ꯃꯤꯠꯇ ꯄꯤ ꯇꯥꯗꯨꯅ ꯈꯥꯡꯂꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯛꯃꯥꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯔꯕꯤꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯕ ꯃꯁꯥꯒꯤ ꯃꯌꯨꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯑꯋꯥꯡ ꯂꯩꯀꯤꯟꯊꯥꯕꯤꯗ ꯂꯩꯕ ꯃꯅꯦꯝꯕꯣꯛꯀꯤ ꯌꯨꯝꯗ ꯂꯣꯏꯅꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯑꯟꯖꯂꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯍꯧꯖꯤꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯔꯕꯤꯆꯟꯗ꯭ꯔꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛꯄꯨ ꯁ꯭ꯀ꯭ꯔꯦꯞꯀꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯃꯤꯇꯩ ꯈꯨꯜꯒ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜ ꯀꯌꯥꯒ ꯅꯛꯅꯅ ꯂꯩꯕ ꯃꯔꯝꯅ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯕꯁꯨ ꯃꯦ 3ꯗꯒꯤ ꯍꯧꯅ ꯑꯀꯤ ꯑꯈꯪ ꯂꯩꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯅꯆꯤꯡꯕꯗ ꯊꯝꯗꯨꯅ ꯅꯨꯄꯥꯈꯩꯗꯤ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯃꯦ 18ꯗ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯒꯤ ꯃꯤꯇꯩꯒꯤ ꯈꯨꯜ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯏꯔꯥꯡ ꯊꯣꯛꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯊꯣꯛꯒꯠꯂꯣꯏꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯕꯅ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯣꯟꯗꯣꯛꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯈꯔ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯒ ꯅꯛꯅꯅ ꯂꯩꯕ ꯀꯣꯑꯣꯄꯔꯦꯇꯤꯚ ꯀꯧꯕ ꯃꯤꯇꯩ ꯈꯨꯜꯗ ꯃꯩ ꯊꯥꯕ ꯍꯧꯔꯛꯇꯨꯅ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯈꯨꯜꯗ ꯂꯩꯕ ꯌꯨꯝꯁꯤꯡꯁꯨ ꯃꯩ ꯊꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯞꯅ ꯃꯤꯠꯃꯥꯡꯅ ꯏꯁꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯎꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯂꯩꯇꯦ꯫ ꯃꯗꯨꯃꯛꯅ ꯀꯨꯀꯤꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯏꯃꯥ ꯀꯧꯅꯨꯒꯤ ꯂꯥꯏꯁꯪ ꯐꯥꯎꯕ ꯊꯨꯒꯥꯏꯕꯤꯈꯤ꯫ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯈꯨꯜ ꯆꯪꯐꯝ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯐꯝꯁꯤꯡꯗ ꯐꯦꯟꯁꯤꯡ ꯇꯧꯗꯨꯅ ꯃꯤꯇꯩ ꯃꯆꯥ ꯑꯃꯠꯇ ꯆꯪꯍꯟꯗꯅ ꯊꯝꯂꯤ꯫ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯂꯟ ꯊꯨꯝꯁꯤꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯨ ꯂꯣꯏꯅ ꯍꯨꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯎꯔꯛꯄꯅꯤꯅ ꯀꯨꯀꯤ ꯂꯣꯟꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯦꯠꯇ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯁꯝꯗ ꯍꯥꯞꯇꯨꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯕ ꯏꯁꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯊꯪꯅꯕ ꯈꯨꯜ ꯀꯟꯇꯣꯗ ꯂꯩ꯫ ꯑꯗꯨꯕꯨ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯈꯪꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗꯕ ꯑꯗꯨꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯠꯂꯥꯏ ꯂꯩꯔꯝꯂꯕꯗꯤ ꯈꯨꯜꯗ ꯆꯪꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯂꯥꯟꯖꯦꯟꯅꯕ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯄꯥꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯇ꯭ꯔꯕꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯑꯃꯗꯤ ꯄꯣꯠꯆꯩ ꯀꯌꯥ ꯃꯥꯡ ꯇꯥꯛꯈꯤꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯐꯪꯕ ꯌꯥꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯉꯛꯄ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯁꯤ ꯏꯅꯦꯝꯕꯣꯛꯀꯤ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯅꯦꯝꯕꯣꯛꯀꯤꯗ ꯂꯩꯔꯤꯕꯁꯤ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯈꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯂꯩꯉꯥꯛꯅꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯌꯨꯝ ꯁꯥꯕꯤꯔꯤꯕ ꯑꯁꯤꯁꯨ ꯐꯩ꯫ ꯑꯗꯨꯃꯛꯄꯨ ꯈꯔ ꯈꯖꯤꯛ ꯊꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯄꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜꯁꯤꯡꯗ ꯍꯟꯖꯤꯟ ꯍꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯤꯡꯏ꯫ ꯄꯥꯔꯇꯤ ꯐꯅ ꯌꯥꯝꯅ ꯐꯔꯕꯁꯨ ꯂꯨꯆꯤꯡꯕꯗꯨꯅ ꯐꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯀꯟꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯂꯩꯅ ꯃꯄꯥꯡꯒꯜ ꯊꯣꯛꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯏ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯖꯅꯤꯡꯏ꯫ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯇꯧꯕꯗ ꯀꯔꯤꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯥꯀꯥꯏ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯉꯁꯤ ꯂꯩꯉꯥꯛ ꯄꯥꯏꯕ ꯉꯝꯂꯤꯕꯁꯤ ꯃꯤꯌꯥꯝꯅ ꯄꯥꯏꯍꯟꯕꯅꯤ꯫ ꯂꯩꯉꯥꯛꯀꯤꯗꯃꯛ ꯃꯤꯌꯥꯝ ꯂꯩꯔꯤ, ꯁꯣꯟꯊꯅ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫
सोंथनिंगाई लेते स्टेट लेंगा की लेजरी पावर मपुंग फान सिजनबीदुना थबक पांगथोकपियो सेंटर की याका येंगदुना लेबिगनो हाइना सुमांगना मखाताना फोंदोरखी मखा चथरक तो पावम कुकी मिलिटेंट सिंगना कांगपोकपी की मफम अहुमना गाड़ी सिंगदगी लुपा लिसिंग तरागा मंगादगी कुनगा मंगा फावबु नमदुना मोले मे अहुमदगी चथरकलिब लानम सुम कमिटी ऑन ट्राइबल यूनिटी कोटुना NH2 इम्फाल दिमापुर लंबी ब्लॉकेट तौरपगी खुदोंग चाब लौरदुना कांगपोकपी हाईवे परिंग असिदा कुकी मिलिटेंट सिंगना मफम अहुमदा गाड़ी सिंगदगी लुपा लिसिंग तरागा मंगादगी कुनगा मंगा फावबगी चांगना नमदुना मुलगा लौरे हरि पाउसन हाइबदा कुकी मिलिटेंट सिंगना गाड़ी सिंगदगी नमदुना यामलब सनफम सिंग मुंदुना लौरिबा मफम सिंगना कांगपोकपी पुलिस स्टेशन की मना सरप्राइमेना पुलिस स्टेशन की मना मसो मोटबोंगी ऑर्फन होम अमगी मनाक्तने हरि नमदुना गाड़ी सिंगदगी सेल लौबगी थबक चथनबगी दबक हाईवे परिंग असिदा चलिब गाड़ी सिंग खाम मतमना करिगुम नगागी गाड़ी सिंग यौरमलबदी खामदुना थादोखी नेपाल की गाड़ी ओइरगना अमममदा लुपा लिसिंग अहुम नमदुना लौरि नमदुना मुल्ली अदुगा नन मणिपुरी सिंगी गाड़ी ओइरगना चका तरा अमसुम तरागना थुइ पानबना ट्रकना लुपा लिसिंग तरागा मंगादगी कुनगा मंगा फावबु नमदुना लौवे हरि सेनफम असि गाड़ी ड्राइवर सिंगना पीबा ngam मखोगी गाड़ी मपु सिंगना मोबाइल फोन की गूगल पे रा नमदुना मुनगदोरिबा सेनफम अदु हाबलक्त्रिबा फावबा गाड़ी पुनमक लंबिगी नकलदा खमंदुना फाजलगा थमे हरि गाड़ी सिंगदगी नमदुना सेल मुनबगी थबक चथबदा कुकी सिंग अदु अफबा मखलगी नोमै सिंग पाइ मखोगी मनाक्ता पुलिस अमसुम आसा राइफल्स लाक्तुना नकना लेरगसु करी मता हाइदि अदुमक येंगदुना लೈ हरि मरमसिना कुकी मिलिटेंट सिंगना चथरकलिबा नमदुना सेल मुनबगी थवंगसि गाड़ी ड्राइवर अमसुम मपु सिंगना पुबा थांग ngamdabigi फिबमदा लाकपदगी मखाताना चथरकलबदि गाड़ी ड्राइवर सिंगना स्टीयरिंग थदोकपगी खोंजंग फावबा चंगसिलकपा याय हरि मखासा थरकपोइना तो पावमना एजुकेशन लोइसंगना थिजिनबिदुना एक्शन लौखटपियु हौरेबी कॉलेज की एग्जाम दा फान वाइरगा सिजनरिबनि उमर हमजा हौजिक लैरिबा लिलों हौरेबी कॉलेज की फिबम से एजुकेशन लोइसंग थिजिनबिदुना एक्शन लौखटपियु कॉलेज की एग्जाम दा फान वाइरगा सिजनरिबा कॉलेज नि हाइना लिलों हौरेबी कॉलेज स्टूडेंट यूनियन की फाइनेंस सेक्रेटरी उमर हमजाना फोंदोरख्रे लिलों उसोई पोकपिदा लैबा लिलों हौरेबी कॉलेज पाउमिसिंग उनाबदा उमर हमजाना हाय लिलों हौरेबी कॉलेज द प्रिंसिपल ओइरम हौजिंगना मोइरांग कॉलेज द प्रिंसिपल ओइना चक्रबा डॉक्टर MD राहिजुद्दीन शेख एलाइस सामुना कॉलेज असिगी नन गवर्नमेंट फंड सराउना लुपा करोड़ अमग लाख कुंथ्रागा हुमदैगा लिसिंग कुनगा मरिगा चौगागा मौद्रागा तरुक असि नरोल मरानाय ओइना सिजना थोखिबदगी थिगतलुरबगी ओहाउदगी स्टूडेंट यूनियन की सेक्रेटरी मरिदा सेमजिन सजिनबा मोराल क्या थांजिननो तांथोरपगी ओहाउदगी पामदब थौदोक थोखरबा मतुंग ऑगस्ट 3 की नुंगथिल पुंग अनि ताबा मतमदा एलुमनी एसोसिएशन लिलों हौरेबी कॉलेज लोकल्स इंटेलेक्चुअल सिंह एक्स सेक्रेटरी सिंह अमदी मतमदुगी प्रिंसिपल की महूत सिंह यावर यानसी अमा सही तौनकी यानसी अदुबु नौना लाक्लिबा प्रिंसिपल प्रो MD अब्दुल सत्तर शाहना सबसाना फुलफिल तौहलबा मतुंगदा एग्रीमेंट ऑफ डिट अदुगी कंटिन्यूएशन तौरकपा ओइना सेक्रेटरी मरिबु थासिगी तरुकता रिपोर्ट तौखिबने हारिबे एग्रीमेंट से हाने की प्रिंसिपल तौरमने हौज की प्रिंसिपल सिग मरी लेनदे अदुबु माकी यानसी अदुगु सना कंगलोन अदुबु ngaकपखतने हाने की प्रिंसिपल ग तौनरम एग्रीमेंट अमबु सबसाना फुलफिल तौहलिबा अनबो प्रिंसिपल अमबु मतौक्रमना प्रिंसिपल ओइबिगी एथिक्स यावदे हाइना मराल सिटिबनो असिदसनतना अनबो प्रिंसिपल सिना थासिगी मंगारा लिलों हौरेबी कॉलेज एलुमनी एसोसिएशंस गार्जियंस एसोसिएशन स्टूडेंट्स यूनियन की सेक्रेटरी निपान अमसुम मखोगी गार्जियन सिंग लोइनना फामिनदुना ममांग प्रिंसिपल ना तांथोकलमलब सेक्रेटरी मरिबो रिवोक तौबद मसा मसाना सही तौदुना यानाख्रबने मसिगी ओना तैनबदा ngasiगी न्यूज़पेपर खरदा कॉलेज असिदगी ट्रांसफर तौखरब प्रिंसिपल अदुगी इनसिनबा वांगांग मानबो वाफम खरा फोंदोरकलिबसी स्टूडेंट्स यूनियंस लिलों हौरेबी कॉलेज ना कन्नेम तौवे मसु मदु ओरानबा युमफम यावदु वाफमने स्टूडेंट्स यूनियन के मरी मत लेनदे मथौ तारबदी कॉलेज संगबिरक्तुना प्रिंसिपल अमदी ओजा सिंग लोइनना माइरोइ सिंगी थबक थोरमदा सरुक यामिनसे कॉलेज की मपान कोइसत चलगा यूनियन की मिंग सिजनरगा सोशल मीडिया दा लाना पक्थोकपा असि तौबिगनो लमदम सिद लैरिबा माइरोइ कम्युनिटी सिंग कुसमदुना अवांग थाकी कॉलेज सम ओहेनना बहोनमिनसि आरोइबदा हाइजनिंगबदी लैबाक चीरब तंजा सिदा अरानबा पाउथांग क्या फोंगदुना अवायकुम तौनबगी मतम नते हाइबसि खंगमिनसैके मकासतरकोइना तो पपावन म्यांमार की खुलाई पाइबिसिंग लान यावे हैब खंगलबसु इंडिया ना खंग उदबगुम तुमिना लैथोकली यूथ फाउंडेशन फॉर फिटनेस एंड सर्विस यूप्स मणिपुर थोकलिबिरांग से नेशनल इशूनी म्यांमार की खुलाई पाइबिसिंग यावबन लान असि सांगथबन हैब डिफेंस मिनिस्टर खंगलबसु करीमत खंग उदबगुम तुमिना लैथोकली हैना यूथ फाउंडेशन फॉर फिटनेस एंड सर्विस
ꯌꯨꯞꯁ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯌꯨꯞꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯤꯖꯞ ꯃꯦꯘꯆꯟꯗ꯭ꯔꯅ ꯊꯥꯗꯣꯔꯛꯄ ꯑꯁꯤꯔꯣꯜꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯥ 4 ꯍꯦꯜꯂꯛꯂꯤ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯂꯕꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯣꯔꯦꯟ ꯆꯠꯂꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯧꯅ ꯊꯃꯣꯏ ꯀꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯊꯥꯖꯔꯨꯗꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯒꯤ ꯁꯦꯅꯥꯗꯁꯨ ꯑꯁꯨꯝꯅ ꯑꯅꯝ ꯀꯟꯕ ꯂꯨꯆꯤꯡꯕꯒꯤ ꯋꯥꯔꯤ ꯊꯦꯡꯅꯗꯦ ꯁꯧꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯅꯤ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯃꯤꯇꯩ ꯌꯦꯜꯂꯣ ꯃꯤꯁꯤꯡꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯁꯤ ꯃꯤꯇꯩꯒꯤ ꯀꯅꯥꯒꯅꯣ ꯍꯥꯏꯕ ꯈꯜꯂꯛꯄ ꯑꯃꯗꯤ ꯂꯥꯝꯕ ꯐꯣꯡꯂꯛꯇꯕ ꯌꯧꯔꯛꯇꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯌꯥꯎꯔꯦ ꯃꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯂꯩꯖꯗꯕ ꯃꯃꯥ ꯂꯩꯕꯥꯛ ꯊꯤꯕꯗ ꯉꯥꯎꯔꯕ ꯃꯁꯥꯒꯤ ꯄꯨꯋꯥꯔꯤ ꯁꯦꯝꯅꯕ ꯂꯣ ꯀꯥꯏꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯆꯤꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯈꯔꯒ ꯄꯥꯟꯗꯝ ꯂꯩꯇꯅ ꯁꯨ ꯇꯧꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯀꯨꯀꯤ ꯈꯔꯒ ꯃꯥꯟꯅꯔꯒ ꯃꯤꯇꯩꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯂꯟꯃꯤꯁꯤꯡ ꯑꯁꯤ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯦ ꯍꯥꯏꯔꯨꯕꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯁꯦꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ARꯅ ꯃꯤꯇꯩꯁꯤꯡꯅ ꯐꯣꯡꯅ ꯈꯨꯠ ꯊꯥꯔꯛꯇꯨꯅ ꯑꯁꯤꯒꯤ ꯑꯅꯥ ꯐꯥꯎ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯃꯤꯇꯩꯁꯤꯡꯅ ꯂꯥꯟ ꯁꯣꯛꯅꯒꯗꯧꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯊꯣꯛꯂꯛꯂꯤꯕꯅꯤ ꯋꯥꯍꯪ ꯀꯌꯥ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯃꯛꯅ ꯍꯪꯐꯝ ꯊꯣꯛꯏ ꯃꯄꯥꯟ ꯂꯝꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌా ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯔꯕꯁꯨ ꯃꯤꯇꯩ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯏꯁꯨ ꯑꯣꯏꯅ ꯂꯧꯕ ꯆꯨꯝꯂꯤꯕ꯭ꯔꯥ ꯐꯣꯡꯅ ꯈꯨꯠ ꯊꯥꯔꯛꯂꯕ AR ꯑꯁꯤ ꯀꯥꯡꯈꯗ ꯆꯪꯕ ꯂꯤꯟ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯈꯪꯂꯤꯕ ꯂꯥꯟ ꯈꯥꯝꯕꯁꯨ ꯊꯤꯡꯕꯁꯨ ꯉꯝꯂꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯔꯝ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯆꯌꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯦꯟꯃꯥꯔ ꯌꯥꯅꯕ ꯆꯠꯄꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯀꯌꯥ ꯑꯃ ꯃꯥꯡꯂꯕꯁꯨ ꯏꯟꯗꯤꯌꯥꯅ ꯄꯥꯝꯃꯨꯕ ꯂꯩꯇ꯭ꯔꯤ ꯏꯟꯗꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯅ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯨꯝ ꯇꯨꯝꯂꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯁꯤꯔꯕꯁꯨ ꯌꯨꯝꯗ ꯁꯤꯖꯔꯒे ꯇꯨꯔꯕꯨꯡ GPꯒꯤ ꯃꯤꯌꯥꯝ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯇꯨꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯤꯌꯥꯝꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯁꯤꯔꯕꯁꯨ ꯌꯨꯝꯗ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯉꯁꯤ ꯐꯣꯒꯥꯎꯆꯥꯎ ꯏꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯇꯨꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ help us to go back home root out narco terrorists from Manipur haiba panamga loinana satakhibu wakat mifam aduri yaukiba Turbung Bazar mamangdagi haujina relief camp na sangjafam lawduna leiribi nupi amana hai haukiba me 3dagi yum thadokuna lanjenarakpa asi tha mari helakle asi phabu government ki mekedi Turbungi miyam asikidamak lenga asina karimata yengbiraktre hauji kanana karamna relief camp da leiri haiba phabu amata khangnatre ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥꯁꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯊꯝꯕꯤꯒꯗꯧꯔꯤꯕꯅꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯔꯒ ꯉꯁꯤ ꯔꯦꯐ꯭ꯌꯨꯖꯤꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯍꯜꯂꯤꯕꯁꯤ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ BJP ꯂꯩꯉꯥꯛ ꯑꯁꯤ ꯗꯕꯜ ꯏꯟꯖꯤꯟ ꯒꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯅ ꯂꯧꯕꯤꯔꯝꯕ ꯑꯗꯨꯅꯔꯥ ꯉꯁꯤꯗꯤ ꯗꯕꯜ ꯏꯟꯖꯤꯟꯅ ꯊꯧꯕꯗ ꯃꯅꯤꯄꯨꯔ ꯎꯠꯑꯣꯜꯂꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Biren BJP ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯔꯗꯥ ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯂꯒ ꯂꯩꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯅꯁꯥ ꯅꯁꯥꯗ ꯅꯆꯤꯟꯅꯥꯎ ꯅꯆꯥ ꯅꯁꯨꯗ ꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯅꯈꯣꯏꯗ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯇꯥꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯔꯤꯕ꯭ꯔꯥ ꯏꯔꯥꯡ ꯊꯣꯛꯄ ꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯄꯥꯏꯗꯅ ꯂꯩꯔꯤ ꯏꯆꯥ ꯑꯄꯤꯛꯄꯁꯤꯡꯅ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕꯒꯤ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯊꯥ 4 ꯍꯦꯜꯂꯕꯁꯤ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯁꯤꯔꯕꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯖꯔꯒꯦ ꯇꯨꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯈꯤ wakat mifam adura Turbung Gram Panchayat ki Pradhan CIS Sanahanbi Saruk yakibaga loinana miyamna aikhoi yumda hanjarage shirabasu yumda sijarage Manipurgi saktamdi kaibi yaroi go back Assam Rifle saiba khulaw kya su lauki atemba pawamana Manipura yuwa akhre ngasi numidang pung 12 minute ama tawada Imphal magnitude 5 yauna yuwa akhre yuwa hakibasi epicenter Myanmar gi Sagai region gi manungda leiba Mauliatani haiden su pausna palakli Makasa terakuina to performna sub U16 football trophy lawda maitem sukuki nupam sa singna hostility world waikre Manipur kang masel go irang leiringai talaksida istedasigi nupam sa sing haibidi maitem amasung kuki amana singthani oireba matawda goal ani sanduna South Asian Football Federation sub under 16 champion trophy lawduna India bu sakthok sabu pokanre
इंडिया की मेंबर कुनगोमदोइन साब टीम अदुर इरांग नंगलिबा मणिपुर की सनरोय तरागा तरुक यावखे मसु मखोय सिंग अदुगी मनुंगदा माइतै तरागा मथै कुकी मरी अमसु माइतै पंगल अमा यावखे मखोयने स्टेट असिद शांति हंजलनब सिंगनब लेतना थाउनी मिनखे बिष्णुपुर डिस्ट्रिक्ट की नंबोल की भारत लाइरेंजम नंगांग नोमाइजु नुमिता भूटान की थिम्पूदा बांग्लादेश के सनकिबा फाइनल मैच अदुगी निपान सुब मिनिट इंडिया की अहानब गोल संखे अदुगा सुचामपुर की लेबिस जंगमिन लुन्ना हुंद्रागा मरी सुब मिनिट टीम के अनि सुब गोल संखे मखोय होम स्टेट की तंपा अमसुम सिंगी मफम खुदिमक्ता मिकअप मिराव कोल टेंगथान नवैनरिबा फिबम अदुदगी ना थाइरगा सही नौरिबा सनरोय सिंग सिना पुन्ना टीम अमदा सनमिनखि वारी वाताई तौमिनखि अमसुम समिन थकमिनखि मखोयना चैंपियनशिप ट्रॉफी लौना बखक्तदा पोकनिंग संगमिनखि गोल अदु सनबदा मांगना अदुकी मतिक नुंगाइखि मरमदी मदुना माकी चैंपियनशिप की गोल ओइखि हाइना माइ पाकपिगी हराउते अमना थुमलबा भारतना फोंदोरखि ngasi ningthokaब नुमित मांगना हाइ टीमना तुंगान तुंगान कम्युनिटी सिंगी सनरोय सिंग यावरबसु अइखोइना अफब टीम स्पिरिट पुना हराउ तयामिनरि मांगना मखाताना हाइ एगी टीममेट मिडफील्डर लेविसना मैच अदुगी मंगोइना मांगना मैच अदुदा गोल चनगदबनि हाइना फोंदोखि अमसु माकी लेविस अनिसुपु गोल अदु इंडिया की ओइना चैंपियनशिप की टाइटल लौनबगी मरु ओइरबा अमोइखि अइना महाक्तमना होचिनदुना गोल अदुगिदमा हराउतेमना फोंदोकनबा महाकपु सेकना कोनसिनखि हौजी हौजी मणिपुर थोकलिबि इरांग अदुगी मतांगना भारतना हाइ मौसागी नुंगाइरबा मतम अदुगुमना स्टेट अदुना मौसागी पुंसीदा अमुक हलक्पा उनिंगी इंडिया की स्ट्राइकर अदुना माकी स्किल सिंग मखाताना मथौ संगदुना लेबासगी सीनियर लेवल सननबगिदम मखाताना सननबा मंगमंगजरी माकी टीममेट लेविसना फाइनल मैच अदुगिदमक फील्ड संगिबा मतमना मागना मेन तादबा फिबम अमस पोखि हाइना फोंदोरखि श्रीनिधि डेकान FC हैदराबाद सनखिबा लेविसना हाइ अदुमैनमक अइना अनिसुबा अमसुम अरोइबा मरु ओइरबा गोल चनखिबना आयाकी कॉन्फिडेंस रियलिटी दलाखि मणिपुर थोकलिबि इरांग अदुगी मतांगना अमसुम स्टेट अदुगी तुंगान कम्युनिटी सिंगी माकी टीममेट सिंगी मतांगना वरि सारादुना लेविसना हाइ फुटबॉल मखोइगी मानरबा पैशन अमा ओइना पुनसिन्दुना अमसुम मखोइ मसेलगी मरक्ता खेनबा लेहेंदबा अमा ओइना सापतौखि लेविसना माक मसा मखक्ता नतना माकी होम टाउन स्टेट अमसुम लेबासबु सापथोक साहननबा वरेप अमागा लोइनना ममांगसै खक्तदा हैदराबाद एकाडेमीदा याखि लेविस की सिंथानी ओइरबा खोंगसत अमसुम माकी थमोइ सेंगना शांतिगिदमक तौरिबा अपुलना स्पोर्ट्सना अमत ओइबगी मतौ सगनबा सिंगनिंगाई ओइरबा फिबम सिंग फावबा लक्षिनबगी पंगल शक्ति अमा ओइना पुथोखलि टूर्नामेंट अदुगी मोस्ट वैल्यूएबल प्लेयर अमसुम टॉप स्कॉलर की मना फंगिबा मणिपुर की मैतै पंगल सनरोय आबास सिंगामयुमना हाइ मखोइना इरांग अदुगी मतांगदा वाफम पन्नदुना वरि सानखिदि अमसुम मदुगी मुहूर्त फुटबॉल अमदि टीम स्पिरिट फोकस तौखि इंडिया की टीम न माइ पाकपा अदुबु थागलदुना ऑल मणिपुर फुटबॉल एसोसिएशन अम्फा जनरल सेक्रेटरी एल जियोतिरामाई रोइन हाइ गेम्स द कंगलुप की ओइबा लमखै लेते हाइबदु इंडिया की टीम ना साफु U16 चैंपियनशिप द मेक लाना उटखि हैन स्पाउस द मखातान फोंदोरखलि